price season of the Tajadu, Lamia, and Nithina quality yauna lenge haibata ragani physically and mentally fit oversee yam important oi any kind of role whether student oigera thabak toba mi ma oigera aging mi ma oirakera different roles sanaba matamda we need to be fit. So I'm sure see fit India ni padam so adumagni country state adagi tikharaba matamda laikai siguma mafam sida ekhoigi leibiri ba akhoi khudi maksina hakchang phana leira agadi ekhoigi afaba samas aringba samas ama sema mami haibasini pandam dane khoi ngasi thenglavisi Manipur the so many activities are going on khoi running ade cycle na chingba activity myam bhore naha singhi marakta ekhoi ku guide to bibaya boiba chahi da khara yama ba ma bhambi ba ozai bongcha oja kunjarani and sports ki eminent personalities myam khudamni 60 oigera 80 oigera if we are fit ekhoi thabak ningthina ba thokpa mami haibasi takpiri aduna Manipur se su mangjil tharana ba drugs na chingba different akhobu chingdaba ya ba phattaba chinja myam se thadu oga isa physically fit oraga amabu amabu chingkhatminaraga yamna phazaraba Manipur ama seminar si hai price season of the Tajadu, Lamia, and participants वहाँ के लिए हम से ले लोगे रहते हैं हमारे से आदमी को पसंद आता है नॉवेल स्टूडेंट्स सेंटर अभी हर पांडव बड़ी दवा सर लाइब्रेरी बोर्ड Change number 1 election Biriba Leshantan Taibamanda Maiting. Change number 45 STD Anishiva Nakam lagawe tunggi pensi dulu training. Congress like a periphery. Case number 51 tourism congratulations case number society amada ekhoi